Lakhipuronline putok saba Jun gitang taramapan Jumsa kaisya numit ki Khomjinba Pao tabirasi. Ahan pada maruoiba pao. Asamda handak pangthokodoriba panchayat mikhalda ballot paper oina sijenagadori. Gari thakre oil tanker amadi LPG gari di chatlu haiba yadre. Borobegra police station da saidangduna leiriba khunja singna pendaba kaya phongdokre. Jiribam ki thodok asina lanjena duna leiriba singda maige kaya dagi makhatana leptana tengmang narakli. Guwahati mitay imalup ki jahi ki mifam pangthokre amasung Chexel thaurang lokhatpo oina Karimganj jila ki school sing numit ini suti lauthokre. Haujik mapung oiba pau tabirase. Asamda chahi asigi November thada pangthokodoriba panchayat mikhalda ballot paper oina sijenaragani haina Assam ki CM Dr. Himanta Biswa Sharma na phongdokre. Adumoinamak changyeng oina akak nama jila kharada EVM sijenagani haina mahakna haike. National Highway number 33 panduna leiramba gari sing ngarang ayuk Jiribam dagi Imphal ki damak FCI ki gari yauna pochai puba gari punna gari humputra mari Jiribam thadokre. Humpuma pansuba battalion CRPF na ngak senduna khongsan ki gari sing adugi manungda oil tanker amadi LPG puba gari sing di yaukidre. Oil tanker chamaga amadi LPG gari niputaruk Jiribam da leihori. Panbayay mamangi numita tadbungda kulay paiba sing amadi kuki nupi singna ating bapibadagi gari sing adu panduna leirakpani hairi. Borobegra police station da saidangduna leiriba lamtai kunogi yum mai thadokbi khraba kunja singi baraktagi en nabana mahaki pendaba phongdokladuna haujik paliba Manipuri gi lengak asina aikhoi gi chakraba yum sabiragani security matik chana thabiduna mahusagum lehengani haiba thajaba adu ngasidi paliba lengak asina tawthorakliba mawong asina aikhoi gi ningba kahelle haina phongdokre. Makhata na mahangna phongdokkibada haujik aikhoina Jiribam district ki Borobegra subdivision gi police station asida thakai ama pharakle adubu asi phawba lengak ki maigedagi mateng phangdri nupi angang singna leiriba phibam asi amukta yengbiraro haina pendaba kaya phongdorakle. Jiribam district ki Borobegra subdivision ki manungda leba police station ni aikoi haugiba tang taret ki numidang du butang handaki jumama harine kada jumama matang forest ki officing aduga paktang nana maitegi kun kampe une leiriba lamdai kuno sung akoi bagi kundariba pochida ahing duda jum tatna thadok loina angakpa makhangi bom nongmai kapak marak tuda singam nangam dana akoi je chelaga haiba police station da sanga bamlaruga hajibuk leiri akoina leiri basi thakai ma hanasi yore hayeng choden thakai pharani tang tare tagi ni koina leiri je aduna ngasi phogui manung sida sarkar ki makai degi laga jingjin bibagi poche hajibuk mami ta taba koina ahing kaya ahalam jina kappa tok taba problem leiber area ji ke oina aduna Manipur sarkar na government na Manipur government lengak sina tare hajik paliba lengak sina kari maram gino akoi bu tokai ba mawum da ubugum na akoi da phawli phase masi kari maram leibano haibage miyam ge question akoi bu tokai ba mawum da thambiri bra kari gino Jiribam da commando lakhre adu lakhre na koina yam state force lakhre akoi bu kanbiba lani habage harau jaruba asa mayam ma masi kai tharakpagi adumba miyam sigi wakhalunse yamna sokchalakpagi chobam mami amasung nomagi ising masingi problem kaya sina nasalakpasu tokpa natri akoina ngai lengang na khoibu paleba lengang sina khoibu soina kalagi gani akoi ki sa khabrajum soidana sembi gani akoi ki mafam duda hana gunu mauksa gumna phajana loin order phala matungda akoi je lehlagani habagi asa duda masi tha khai phara bhawda akoina ngairaga lai hajik phawda leiriba khoi ki fil khulaise changai ba sharp ki barik asang bamaga somda IRB ki section am leithokre aduga somda kamada lehoriba chithauba jirida chalhugdaba imai bin khraduna aduda thamaga nipa makai police ki berenda ki mapan sida sagung nani hipchalakanda akoida nung tarkanda khongji tingthokda
ꯑꯩꯈꯣꯏꯒꯤ ꯅꯣꯡꯒꯤ ꯇꯤꯟꯗꯒꯤ ꯇꯥꯔꯛꯄ ꯏꯁꯤꯡꯗꯨꯅ ꯈꯣꯡꯅꯝꯁꯤꯗ ꯊꯥꯔꯒ ꯑꯩꯈꯣꯏ ꯑꯍꯤꯡ ꯇꯨꯝꯂꯤꯕꯅꯤ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯂꯥꯛꯑꯒ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛꯐꯥꯎꯕ ꯂꯩꯉꯥꯛꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯦꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯥꯛꯇꯅ ꯈꯨꯐꯪꯗꯅ ꯌꯦꯡꯁꯤꯜꯂꯗꯕꯁꯦ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯄꯦꯟꯖꯗꯕꯁꯦ ꯃꯁꯤ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯀꯅꯥꯗ ꯍꯥꯏꯔꯨꯒꯗꯣꯏꯅꯣ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤꯅ ꯄꯥꯜꯂꯤꯕ ꯒꯣꯔꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯃꯑꯣꯡ ꯑꯃꯗꯣ ꯎꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯀꯣꯏꯁꯟꯅꯦꯕ ꯂꯥꯛꯏꯁꯦ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛꯅ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯈ꯭ꯔꯕ ꯃꯥꯡ ꯇꯥꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕ ꯄꯣꯠꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕꯤꯔꯧ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯦꯜꯂꯤꯕ ꯁꯤꯡꯉꯝ ꯅꯪꯉꯝꯗꯅ ꯂꯦꯜꯂꯤꯕ ꯏꯅꯪꯉꯟꯗ ꯐꯤ ꯃꯇꯠ ꯑꯃ ꯌꯥꯎꯗꯅ ꯍꯤꯞꯄꯤꯕ ꯀꯌꯥ ꯑꯃꯁꯨꯡ ꯅꯥꯔꯛꯏꯕ ꯌꯦꯛꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯁꯤꯒꯤ ꯗꯥꯏꯇꯁꯤꯕꯨ ꯀꯅꯥꯅ ꯂꯧꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟ ꯑꯁꯤꯗ ꯆꯪꯖꯔꯒ ꯁꯩꯗꯥꯡꯗꯅ ꯑꯩꯈꯣꯏ ꯍꯤꯡꯐꯝꯒꯤ ꯇꯥꯡꯖꯗꯅ ꯍꯤꯡꯂꯤꯕ ꯃꯔꯦꯟꯁꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯠꯇ ꯖꯤꯔꯤ ꯊꯣꯛꯄ ꯑꯩꯈꯣꯏ ꯀꯤꯔꯦ ꯉꯝꯗꯦ ꯃꯔꯝꯗꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯒꯨꯝꯕ ꯃꯩ ꯊꯥꯔꯤꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯕꯣꯝ ꯄꯥꯏꯕ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯥꯠꯈꯤꯒꯗ꯭ꯔꯥ ꯑꯀꯤꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯃ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯖꯤꯔꯤꯗ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯐꯝꯁꯤꯗ ꯗꯣꯛꯇꯔ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯁꯤꯔꯛꯄ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯂꯩꯔꯛꯇ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤ ꯅꯨꯡꯁꯤꯕꯒꯤ ꯏꯔꯝꯗꯝꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯁꯨꯛ ꯋꯥꯅ ꯈꯥꯡꯉꯐꯥꯎꯗ ꯀꯔꯤꯒꯤꯅꯣꯕ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯉꯥꯛꯁꯤꯅ ꯑꯩꯈꯣꯏꯗ ꯇꯣꯞ-ꯇꯣꯞꯄ ꯃꯑꯣꯡꯗ ꯎꯕꯗꯧꯅ ꯑꯩꯈꯣꯏꯕꯨ ꯄꯤꯇꯠ ꯄꯥꯠꯄ ꯇꯧꯗꯨꯅ ꯊꯝꯕꯤꯔꯤꯕꯁꯦ ꯃꯁꯤ ꯃꯤꯌꯥꯝꯁꯤꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯅꯤ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯈꯨꯗꯛꯁꯤꯗ ꯑꯩꯈꯣꯏꯅ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯂꯥꯛꯀꯗꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯑꯁꯥꯗ ꯑꯩꯈꯣꯏ ꯉꯥꯏꯖꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯑꯁꯤꯔꯕ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯊꯝꯕꯤꯕꯁꯤꯔꯕ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 13 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯒ꯭ꯂꯣꯕal ꯃꯤꯇꯩ ꯐꯥꯎꯟꯗꯦꯁꯟꯒꯤ ꯕ꯭ꯔꯥꯟꯗ ꯅꯦꯝ ꯑꯣꯏꯔꯤꯕ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯅꯧꯅ ꯈꯜꯂꯕ ꯆꯦꯌꯔꯃꯦꯟ ꯀꯔꯅꯦꯜ ꯒꯣꯀꯨꯜ ꯆꯟꯗ꯭ꯔꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ CECꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯏꯅꯥꯟꯁ ꯔꯟꯖꯤꯠ ꯃꯣꯏꯔꯥꯡꯊꯦꯝꯅ ꯒꯧꯍꯥꯇꯤꯗꯒꯤꯁꯨ ꯔꯤꯂꯤꯐꯀꯤ ꯄꯣꯠꯂꯝꯁꯤꯡ ꯊꯥꯕꯤꯔꯛꯇꯨꯅ CECꯒꯤ ꯚꯥꯏꯁ ꯆꯦꯌꯔꯃꯦꯟ ꯗꯥꯛꯇꯔ KN ꯆꯥꯟꯅ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯑꯁꯥꯝ ꯁ꯭ꯇꯦꯠ ꯌꯨꯅꯤꯠ Barak Valley Zone Lakhipur Division amasung Chaprau Lakhipur su yawbaga loinana Jiribam District Committee na silangduna Jiribam da lanjenaraktuna relief camp sing da saidangduna leiriba singidamak first aid ki potlam sing raincoat amadi set na chana ba phirol na chingba kusinakre khongset aduda WMC gi Dr. KN Chan CH Navakumar W Bida Sundar Hari Mohan Professor Arun Samuel Ratan Khomjinba K Amar Manaubi Rameswari Manimala Thoibi amasung mutung gunadhonu chingba saruk jakhe koi Barak Tampak tagi Wal Maitai Council amasung akoi gi chaprau gi posangmong gi akoi gi ichaching makoi gi Maira group loina na Lamagang gi Maira amasung Rupabari gi akoi gi wajasing Maira loop Moloi no hari mon na bichingduna phirol medical ki medicine khara ekoi gi ji bamda awa bataraba ekoi gi hoji relief camp da leiri bisingi tengbang gi damakta ekoi jiri WMC unit ki general secretary Ratan ji mafamda ekoi na hariba Uchang chechang singache kuthang dagi jawan bina bagi damakta ekoi thamoi sengna thamjarame Mayum makai thadokuna lanjenatuna Jiribamgi Bidanagar Multipurpose Sports Complex Indoor Stadium da changjafam loduna leiriba inmate singda Lakhipur Lenlekai Ex-servicemen Welfare Association Kasara Samamadi MM Sharma Leikaina Medicine Thaknana Baising Disposal Plate Firol amadi chana thaknaba polam sing relief camp te leiriba inmate sing da khusina kre haina Jiri News Network tagi phangba paw sin haire tengbang ba sida saruk yakhiba Lakhipur Lenlekai Ex-servicemen Welfare Association Kasara Samgi President TH Binod Kumar na asumna hai ngasi aikoina lakchari bese awana tahadna leiraba aikoigi ichilina sing ahalaman mayam punamak Jiribam gi sports complex te leiribese asigi damak awana khara mateng pangjaba khara cheng hawai mase aikoigi Lakhipur gi ex army welfare association lelekai de leiba
loinana aikoigi Lakhipurgi localgi leminaba itinau singna khaigatnaraga mayamgi damakta sebagi damakta pujarapani adu mathangda leiriba mawang matokse andona wakhani nungaite ajibu karida sori no adu dia khoisu khangdre mase asugumba thokani haibase khang sarkana khangdabadi nate khangi khanga su poto karida sori no sidi khangdre khoi public amawaina aduna ina hajagadaba haibu Manipur Sarkar Libiriba Angam Mathausina Athuba Ming Changbidona Lepakase Ing Tapna Amutang Hanagi Mongda Hanjan Benava Manipur Hariba State Asi Jamna Matik Magun Laigraba Dugumba State Amani Asuma Mawong the Lairabdi Amuk Hanalemba Mitata Mang Kina Ibada Mase Aranba Oroy Aduga Matanga Koina Kara Laktana Namjaba Kara Mayam the Poti Kara Snajabasi Mayamgi Libiriba organization Nakoi Mayam Sinjana Makoida Matik Chana Genji Kopi Todana Karani Dum Mone Nuaiba Olusunana Saruk Jakiba Lakhipur Lenlekai Ex-servicemen Welfare Association Kasar Assamgi Vice President Mutum Dinamanina Mahaki Oiba Wapam Singh Asumna Thamlaki Aigi Ming Mutum Dinamani Singha Lelakai Lakhipur Lelakai Ex-servicemen Association ki Vice Chairman Namawina Ngasi aikoigi Jiribam Biranagar di indoor sports complex asida ngasi relic camp asida akoina e bari ma oina ikoi kasardagi ngasi mateng khatang pijage haina lakchabani masai siga mayamna mafam mase akoi khara piri sidi akoi jam satina pikna pijare ado jamna birwa isini naw imai don ipal chal iche mayamna Sini naw singna mase puna makse jamna mahi chawna pira haina khanbiraga ikhoisu jamna matungna so amuk asigumba kana tawbasi matungda di thon ingdre adungku ikhoisu ngamjaba khara mateng pangjaga haina matam puna makta ikhoi leijari aduga ngasi thoiba thodok singse ngasai ikhoigi president jo habi gare mase kanana kamai tawriba pairiba sarkar singsina section dabagida ikhoigi Defense ta leiba ikoi puna maksina section dabra madudi haiba ngamjadre masigi kano sidi madudi mayamna thangbigare aduga jamna thu matamda ikoi chief minister honorary chief minister CM Birenda ikoina haijari ex-servicemen mayam lelakai gi tarap tagi jamna thu matamda ase puna makse mafam magi mayum makai da mafam chana leiruna ba haiba se amtang meng changchen biu haina aikoina ex-servicemen Lakhipur Lelakai gi tarap tagi ningsingjari loina na ngasi ai samak international swimmer ni South Asian Games silver medal ni adu ngasi Manipur pick kharsiga asi world siga jamna phawna chawna mayek sengna Manipur gi player aina sportsman aina isang thongna world siga aikoi gi India dagi hena world siga international level medalist ngaptani mase puna musa lekha ta gidra haibase ai ngasi international player swimmer ma oina ai jingnaba ningamdaba haininga letana oi aduna thuba matamda player singsibu sagat pibagi damakta leiriba relic camp da leiriba meham mase amuktang mafam chana mai magi school da leiriba horei ba ngang sing ase jengbiraga sportsman meham thokada thoi haiba leite ana international player da medalist logiba adudagi hena lawrakani haina su aina magi mafam chana thambiba tarabadi lawrakani haibagi asa se wakal se ekoi ai hakna ekoi punamakna khanduna lejari mase athuba matamda meng changbi waina aduga haijari aduga loinana aikoi gi lelakai dagi specially oina thangjam Sarat Kumar na aikoi gi medicine khara bijarei mase su mayamna harau tayamna lapsan bigadra lapsan biu haina aikoina haijari mase puna mose haijaraga i matang asida tethinjar Jiribam gi mayolda hangduna leiriba relief camp singda changjafam lauduna leiriba mafam singda tongan ba loop amadi miyoi kyana mateng panglakpa leptri ngarang su Jiribam gi hilghat tagi ningombam Brajalal gi machanupi Kasa Ramnagar da mayum panduna leiribi uri khinbam ongpi bisoyana mahaki imung manungna nongmagi changdaba yadaba potlam sing cheng hawai thau chananaba pochaina chengba potlam sing tengbangkhre ngasi Jun gi tangta nipat Jiribam gi Niyomam Brajalal gi machanupi urip hengbam ongbi Ram Nogor Tukoda Leibi Vijaya Devi na ngasi awana taraba Leibiriba
बेगड़ा की लाखीरीबा इचन इचे इचा इपा इचा पुनमकी मफमदा ngamjaba खरतंग महागदा मतेंग पांगबिरेई खंगनजबा मा इनर्जी हीलिंग सेंटर रोंगपुरदा लाखलिबा जुनगी तांग कुनमाथोय इंटरनेशनल योगा डे मरी लेना नोंगमगी ओइबा नेचुरोपैथी फ्री ट्रीटमेंट कैंप अमा सिंजरी सरुक जाबिनिंग बसिंगना मोबाइल नंबर 9395732456 नंबर असिदा रजिस्ट्रेशन तौबिना नम खंगलकली जिरीबाम द थोकदिबा इरांग असिगा मरी लेना बोरोबेग्रा सब डिविजन दा मैना तुमना चाक्रबा खुंजा सिंह खुन सेनदुना लेरिबा सिंगिदमक मणिपुरी यूथ्स फ्रंट ऑफ असम माइफाना फिरोल सिंह खुनगाकपा सिंगिदमक जिरी डेवलपमेंट ऑर्गेनाइजेशन जेडीओ की खुतांग दा खुसिनरंबा अदुंगारांग बोरोबेग्रा दा योखरे हाइना बोरोबेग्रा दगी संजोय सिंहना माइफाबु थागतपा फोंदोरकते अदुगा अमरोमदा मखाताना मकलदा जिरीबाम की दमक खुन फिरोल पिखलकपा लेप्ट्रे ngarangsu madurgram maira paibi amade khunjal singi mhut silaga kriti chandrana makal gi convener saram herajita firol khusina khre haire kasada legiriba manipur youth fund asam maifana khoi borobega subdivision da leiba khoi ngasi khoi yung kai mai thabi graga khoi lanjinari ba mayam gi damakta asi firol khra mating temang birai bi ase khoi my father khoi leiriba लाजिरंगना लेरिबा खोई फाइपुन मंगना ओगी तेमांग बिरबि सिस्टम असिगी दमकता खोई थागन सम फोंदोक चरी हौखिबा जुनगी तांग 13 की नोंगालमदाई पुंग अहुम ताबा मतमदा कासार लखीपुर की मनुंग चनबदा कोंथाग्रामदा मैना तुमना चाक्रबा नूर रहमान की युमदा ngarang जुनगी तांग 19 दा मोरागांग तंबा मयुम यूथ क्लब की मिहुट कांगबो अमना चतुना यंगसिन की बकलोइना अंगंबा सेल की मतेंग पांगलमख्रे खोंगसद अदुदा क्लब असिकी चीफ एडवाइजर रेहान उद्दीन लोइनाना मेंबर सिंह सलाउद्दीन सिराजुद्दीन इरशाद अली यूसुफ अली अब्दुल समाद नचिंगबा मिहोय सिंह चतुना यंगसिन की बकलोइनाना युम्बु नूर रहमान की मफमदा अंगंबा सेल की मतेंग पांगलमख्रे हाइरि अखोई तांग जुनगी तांग 13 अयुक पुंग 3 मखाइदा लारंग कोंथादा यम तमथिरबा थोदो अमा इमुंग अमा इथंग खंगौदना तुमना मई चाखिबा इमुंगसिदा पोट अम फाव लेहौदबा असिगा मरी लेनाना अखोई ngasi थेंगना लागा मतेंग खतंग पांगजगे अखोई दरासगी मागी वाना ओजिबा असिदा अखोई पेंदबदगी मतेंग खतंग पांगजगे ला चबनी अदो ngasi अखोई मोरागांग एमआईसी मोरागांग यूथ क्लब की तंबायुंगी नारोल सिंह लोइनाना लापनी अदुगा अखोई यूथ क्लब की एडवाइजर ना सिंगना हमजरी मखादाना तो थमजनिंगबा वाफमदी ngasi अखोई आसाम कसारदे लेरिबा पांगनगी खुन लेरिबा मयाम मसी सो अखोइना ngasi लाई सुमना अतोबा खुनसिंगी सो अतोबा खुन पुनमक लापीरे हारगा ngasi अवाबा तारिबा इमुंग असिदा मतेंग पांबी वइसे अरोइबदा सिगिसे अखोई खुन पांगनगी खुन मयामदा कसारी खुन लेरिबा मयाम पुनमकता क्लब की नारोल सिंग मना पाइबी लोइनाना मतेंग पिबिउ हाइबसे मयामदा थमजरे गुवाहाटी मिते इमालुप की चाही फारकपा फाउंडेशन दे पांथोकपगा मरी लेना जनरल बॉडी की मिफम ngarang गुवाहाटी की गणेशगुरी केकुरा नगर के श्री श्री राधा कृष्ण मांडव गुवाहाटी दा तोंगान मफम दा खुंदारिबा मिते कयाना सरुक यादुना पांथोकरे थोकसोम ngौबा नांदैबम मणिकांता लुप की प्रेसिडेंट राधामणि देवी अमदी कैसाम बनबासिना मिफम असिगे मयाय तांगबल दा लेतेंखि थौरमदा जिरी की लाइबक थिबा थौदोकता लेखिद्रबा सोइबम शरद कुमार की दमक मिनिट अमतुमिना लेप्तना अवाबा फोंदोखि असिस्टेंट जनरल सेक्रेटरी मोइरांगथेम प्रियदर्शनी देवीना तारामना ओकपगी वारोल पिखि लुप की एडवाइजर ओरिबा यंगकोम उपेंद्र थोकसोम ngौबा कैसाम बनबासी अमसुंग नांदैबम मणिकांता सिंहना ममल यामलबा पौता क्या थंबिखि थौरम की मका चथरकपा ओइना मिफमना गुवाहाटी की खुन सिंगी वाटहौलिबा यामना मरुओइबा पोस्ट खरदी खुनदा मयाम की खुदोंगचाबा मतम लौमिनरगा मेंसिनबा हाइना वारेप ताखि मिफमना एडवाइजर ओइना थौनाउजम इराबती वाइस प्रेसिडेंट ओइना बिजिता देवी जनरल सेक्रेटरी दा पातेश्वरी सिंहा असिस्टेंट जनरल सेक्रेटरी ओइना रोमा देवी ट्रेजरर ओइना लाइस्रम दीपिका देवी कल्चरल सेक्रेटरी ओइना रनिता देवी बु नौना खनखि लुप की प्रेसिडेंट ना मयाम दा थागत वाही पिरबा मतुंग मिफम अदु मपुंग फाना लोइसिनखि
Nong leptana chubana maram oiraga longai amasung kusiara turalgi singimai wangkhalakpa amadi school kamarom nongi singna thumjilakpana maram oiraga Karingban Zilla gi private amadi government school sing ngasi amasung hayeng Jun gi tang 38 amasung kun Karingban Zilla gi oina suti lautokre adubu mangjongno na lautokraba porikha singdi adumak pangthokna na bahairi LOPT Diploma Course Community Medical Service amadi Essential Drugs for Primary Health Care in Rural Areas Course asi tamduna career sembagi khudongchaba lobiu maroina metric pass torba thabak phangriba nahasingna tamba yaraba course asi chahi amaga tha taruk training loirakpada tha ahumgi hospital training phanglaba matung ana layengduna miyamgi seba tawba ngamlagani asita sunatana RMP BIASM Nursing DMLT X-ray technician, physiotherapy, homeopathy, naturopathy amadi yoga diploma course ki damakta suleng sinbiraku Institute of Medical and Paramedical Science First Floor Ismail Market Central Road Silchar 1 Akupa marol ki damak mobile number 9395732456 natraga www.impsbboc.in website asida changbiraku Aroibada maroiba pau amukhanna Assamda handak pangthokodoriba panchayat mikhalda ballot paper oina sijenagadori Gari thakre oil tanker amadi LPG gari di chatlu haiba yadre Borobegra police station da saidangduna leiriba khunja singna pendaba kaya phongdokre Jiribam gi thodokasina lanjena duna leiriba singda maige kaya dagi makhatana leptana tengmang narakli Guwahati mitei imalup ki jahi gi mifam pangthokre amasung Chexel thawrang lokatpo oina Karimganj Zilla gi school sing numit ini suti lautokre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare